नखोइदी एखोइगी ईश्वरगुम्बने मफम कईदसु एखोइबु थादोक्तुना चटपीखिनो सार खोइनाको मफमदे थादोक्तुना हेक चटकीबदा एखोइदी पुलाप सिरनी मैतैसिनाको एखोइबु लोय हातखनी करिगिनो हाइबदा एखोइना मैतैसिना खनाबा हौरुरी मैतैसिगी मयुमके लोयना मै थादोके मिजमसिना नोमै कापसिनदनाको मिजमसि म्याम हातोपा अदो सार होइना एखोइबु ngapidragadi-ko लोय हातपीखनी कुकी हाइबा जातिसे लोय मुतखनीने सार यारगदी सार चटपीखनुबा नंग क्रीगी दुमाय हायरे दुमाय हायनुने अखोइदिको मैतै अमसु कुकीगी मरक्ता नाकु लाकोने सिदा क्याम कोइनि लैनि हाइबगे होय हाइबा ngamdene नखोइ नुपी म्याम असि क्री लांगबसि क्री तौरे क्री लांगब्रा सार होइनाको एखोइबु थादोक्तुना चलनी हाइबादुदा नुपी म्यामसे चटपीखिनो हाइदना सारदा हाइजके हाइदना लाक्पा अदुगि लैबने यारगदी सारको एखोइबु थादोक्तुना चटपीखिनो सार होइना हेक चखिबदा एखोइदि पुलोय लोयरनी यारगदी सार एखोइबु थादोक्तुना चटपीखिनो सारगी सेबा मतुम लोमना एखोइ लोयना मुक्तुम जगे सार एखोइबु थादोक्तुना चटपीखिनो नंग क्रीगी कप्पे कपकनुको नखोइगिदमक्ता एखोइ लैये एखोइनाको मतेंग याम पांगनी नोइगी क्रीगी वारे क्रीगी वाबनो वागनो एखोइ लैये नखोइको याम चावना मतेंग पांगनी एखोइ लैरिबा मखैको मैतैना क्रीसु तोबो ngमोइने क्रीगी कप्रो कपकनु अस जाम नुंगारे सार होरेनेको फजबा संगनेना लाक्पिरो अदुगा आहाव थोंगाको एखोइ नुपी म्यामना सेबा तौगे सार सोइना लाक्पिरोको सार होइगीको मथेन आहाव थोंगके आई याम साउनिंगेने क्रीगी तौब्रा सुमाइना एखोइ इचे इचनदा क्रीगी खोंगाइनब्रा आई याम साउनिंगे मखोइना तौरिबसे एखोइ उसित्तबने नंग क्रीगी दुक्पंब्रा नंग हाना क्रीगी साउब्रा आई हाबिगे मखोइनाको अखोइदा मतेंग पांगिबसे सिगी लमन ओइना अखोइगी इचेचन खरा मांगसनो खनबा अखोइगी हंतकी मतंगसिदा कुकी लेन फंगतबा सुंगा यातबने अदु वरसु आइगा सुंगा यानिंगदे क्रीगी दुमाइन तौब्रा अखोइगी इचेचन सिंग मांगगा नन्ना क्रीगी अदु हराउब्रा आइदि यानिंगदे नंग अखोइगी मायक्ता यामन लेफकनो अखोइगी मायक्ता लेपा खुदिमको फबा अमत्ता ओइरोय नंगजु सिगनी अखोइगी मायक्ताने लेपके खनगनो अखोइना तौरिबसे मियामगिने कुकी लेनसे फंगदबा सुंगा यातबने अमु राइफल सिंगको अखोइबु मतेंग याम पांगबने नंग क्रीगी खंगदब्रा खुसु खुलाइ म्याम अमा पीरिसे नंग क्री खंगदे अखोइगी इचे इचन अमा अनिखक मांबबु क्री तबै हाइब्रा अमु राइफलदको अखोइगी खुसु खुलाइ क्याम मतेंग पांगबनिने मैतैगा को लान थेंगनबा हाइदुना मयाम मतेंग पांगबने नंग क्रीगी खंगदे अस याद्रेदा नंगी कोकसे मी मयामनाने कुकी ब्रेन याउदबा कुकी मकोक याउदबा हाइनैदो सिदा ओइरे चुमदि चुमबा जानिको ngsaidagi ningongdagi nomamarosi lawtho hairaga krigi vitamin kapra angauba krigi vitamin kapra ningongdagi nomaimarose lawtho haibane ningongdagi nomaimarose yam thuna lawtho la natadiko afaba oira aidi doctor su natana krigi nomaimaru lawthokadra doctor natradi krigi la kapra ngonda ओ चुचामपुर हॉस्पिटल से डॉक्टर मरांग गाइड्रे अना अपना पेक थले डॉक्टर सुना दबदको आइबुसु मतेंग पांगुला हाइदना हिदा गनबा आइसे पकौ दखौबा अदको आइसु मतेंग पांगे हाइदना चंगकपा अदुदा आइना हाइबदो तौ हाइरबनिना आइदि हिदा कापा खक्ति हाइये अदुगी मका आपला कापनिदा मी खुदिंदको ngasi ki vitamin try pa kapa mapane क्री नंगदी आई हाथोके हाइब्रा हा आइगी निंगोंदगी नोंमै मरोसी कनाना लथोकद्रा तोगिदी क्री सुवारनो मैतेगी चफु चमनबा चेकअप तो खंगप्रा चेकअप मनिंगदो अदना चपगा लथोकपिगे होजितिको खुजु खुलाइस अमा तु सुनतबा
ꯃꯤꯁꯦ ꯌꯥꯝꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯐꯨꯜ ꯑꯣꯏꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯗꯨꯅꯀꯣ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯨ ꯁꯨꯅꯗ꯭ꯔꯕꯅꯤꯅ ꯑꯩꯅꯀꯣ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄꯅꯦ ꯏꯁꯤꯡ ꯑꯁꯧꯕꯗꯒ ꯐꯨꯠꯂꯒ ꯄꯨꯔꯛꯑꯝꯅꯦ ꯃꯍꯤꯛ ꯃꯇꯥꯡꯀꯥꯗꯤ ꯀꯔꯤꯁꯨ ꯆꯪꯉꯣꯏꯗ ꯑꯩ ꯇꯧꯕꯤꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯪ ꯇꯨꯝꯃꯥꯏꯅ ꯂꯧꯊꯣꯛꯀꯗꯕ ꯑꯣꯏꯔꯗꯤꯀꯣ ꯂꯧꯊꯣꯛꯄꯤꯔꯅꯨ ꯅꯤꯡꯈꯣꯡꯁꯤꯗꯅꯦ ꯅꯣꯡꯃꯩ ꯃꯔꯨꯁꯦ ꯑꯗꯨꯝ ꯌꯥꯎꯔꯁꯅꯨ ꯑꯗꯨꯒ ꯀꯣ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯒꯅꯣ ꯂꯝꯀꯥ ꯍꯥꯏꯌꯣ ꯅꯪ ꯀꯔꯤꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯂꯪꯀꯥ ꯍꯥꯏꯕ ꯂꯪꯀꯥ ꯍꯥꯏꯕꯗꯤ ꯔꯥꯕꯣꯟ ꯃꯀꯣꯛ 10 ꯄꯥꯟꯕꯗꯨ ꯃꯃꯥꯏ ꯀꯩ ꯈꯪꯗꯕꯗꯨ ꯑꯗꯨꯒꯤ ꯂꯝꯗꯨꯔꯣ ꯂꯪꯀꯥ ꯍꯥꯏꯕ ꯅꯠꯇꯦ ꯂꯝꯀꯥ ꯍꯥꯏꯕꯅꯦ ꯅꯪ ꯀꯔꯤꯒꯤ ꯍꯧꯖꯤꯛꯐꯥꯎ ꯁꯤ ꯈꯪꯗꯕ꯭ꯔꯥ ꯑꯩꯗꯤ ꯑꯁꯦꯡꯕꯒꯤ ꯈꯪꯗꯕꯅꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯂꯝꯀꯥ ꯊꯣꯟꯕ꯭ꯔꯥ ꯑꯩꯗꯤꯀꯣ ꯊꯥꯏꯅ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯗ ꯆꯨꯆꯥꯟ ꯃꯍꯥꯔꯥꯖꯇꯣ ꯃꯥꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯊꯣꯟꯈꯤꯕꯅꯦ ꯍꯥꯏꯌꯦ ꯂꯝꯀꯥꯁꯤꯅ ꯀꯔꯝꯕ ꯍꯥꯛꯇꯛꯇꯒꯤ ꯊꯣꯟꯈꯤꯕ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯆꯨꯔꯆꯥꯟꯄꯨꯔ ꯀꯧꯕ ꯌꯥꯗꯦ ꯂꯝꯀꯥ ꯍꯥꯏꯒꯗꯕꯅꯦ ꯅꯪ ꯋꯥ ꯌꯥꯝ ꯀꯔꯤ ꯉꯥꯡꯕ꯭ꯔꯥ ꯑꯩꯅꯦꯀꯣ ꯌꯥꯝ ꯆꯤꯛꯄꯅꯦ ꯑꯩꯒꯤ ꯅꯤꯡꯒꯣꯡꯁꯦ ꯄꯦꯟ ꯀꯤꯂꯔ ꯂꯩꯇ꯭ꯔꯥ ꯄꯦꯟ ꯀꯤꯂꯔ ꯀꯥꯞꯄꯣ ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯏꯌꯦꯅꯦ ꯀꯗꯥꯏꯗꯒꯤ ꯄꯦꯟ ꯀꯤꯂꯔꯔꯥ ꯄꯦꯟ ꯀꯤꯂꯔꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅꯦ ꯃꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯁꯦꯀꯣ ꯍꯤꯡꯅ ꯂꯣꯏꯅ ꯂꯦꯟꯕꯅꯦ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯅꯪ ꯀꯌꯥꯝ ꯆꯤꯛꯄꯅꯣ ꯌꯥꯝ ꯆꯤꯛꯑꯒꯅ ꯏꯝꯐꯥꯜꯗ ꯂꯩꯕ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤꯔꯥ ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯌꯦ ꯅꯪ ꯆꯠꯀꯦꯕꯨ ꯍꯥꯏꯔꯗꯤꯀꯣ ꯑꯩ ꯀꯣꯟꯇꯦꯛ ꯇꯧꯕꯤꯒꯦ ꯀꯔꯤ ꯑꯩꯕꯨ ꯏꯝꯐꯥꯜꯗ ꯄꯨꯔꯒ ꯍꯥꯠꯇꯣꯛꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯀꯔꯤꯅꯣꯗ ꯗꯣꯛꯇꯔ ꯄꯨꯒꯦ ꯍꯥꯏꯔꯒ ꯀꯔꯤ ꯍꯥꯠꯇꯣꯛꯄꯤꯕ ꯗꯣꯛꯇꯔꯁꯤꯕꯨ ꯃꯤ ꯍꯥꯟꯅꯕ꯭ꯔꯣ ꯑꯩꯅ ꯏꯝꯐꯥꯜꯗ ꯄꯨꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯦ ꯃꯔꯥꯡ ꯑꯝꯇ ꯀꯥꯏꯗ꯭ꯔꯦ ꯅꯪꯒꯤꯗ ꯀꯨꯏꯅ ꯊꯝꯃꯗꯤꯀꯣ ꯅꯪ ꯁꯣꯏꯅ ꯁꯤꯒꯅꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯕꯤꯕꯅꯤꯗ ꯇꯜꯂꯒ ꯇꯣꯛꯎꯅ ꯇꯣꯛꯄꯤꯒꯦꯅ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯁꯤꯔꯕꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯁꯤꯒꯅꯤ ꯃꯈꯣꯏ ꯏꯝꯐꯥꯜꯗꯒꯅꯦ ꯑꯩ ꯁꯤꯕ ꯉꯝꯃꯣꯏ ꯁꯥꯔ ꯉꯁꯤꯒꯤ ꯃꯊꯦꯜꯗꯣ ꯀꯔꯝ ꯍꯥꯏꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯥ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯃꯌꯥꯝꯅꯀꯣ ꯂꯣꯏ ꯊꯣꯡꯕꯅꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯊꯣꯡꯉꯦ ꯌꯥꯝ ꯍꯥꯎꯋꯦ ꯅꯈꯣꯏ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯐꯩꯌꯦ ꯅꯨꯡꯇꯤꯒꯤꯀꯣ ꯆꯥꯁꯨ ꯄꯤꯊꯛꯑꯦ ꯃꯣꯃꯣꯁꯨ ꯄꯤꯊꯛꯑꯦ ꯃꯣꯃꯣ ꯄꯤꯊꯛꯄ ꯅꯠꯇꯦ ꯃꯣꯃꯣ ꯄꯤꯖꯕ ꯍꯥꯏꯕ ꯑꯗꯨꯒꯀꯣ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯗꯤ ꯌꯥꯝ ꯁꯥꯊꯤꯌꯦꯅꯦ ꯑꯩꯈꯣꯏ ꯎꯕꯗꯀꯣ ꯅꯨꯡꯗꯨꯝ ꯄꯥꯏꯔꯒ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤꯅꯦ ꯑꯃꯨ ꯔꯥꯏꯐꯜ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯇꯥꯟꯕ ꯑꯁ ꯈꯪꯗꯦꯗ ꯃꯩꯇꯩꯗꯤ ꯌꯥꯝ ꯐꯠꯇꯦ ꯀꯨꯀꯤ ꯅꯨꯄꯤꯗꯤꯀꯣ ꯌꯥꯝ ꯐꯔꯦꯅꯦ ꯑꯩꯈꯣꯏꯕꯨꯁꯨ ꯂꯨꯅ ꯇꯧꯔꯦ ꯑꯍꯥꯎꯕꯁꯨ ꯊꯣꯡꯉꯒ ꯄꯤꯖꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥꯁꯨ ꯐꯖꯅ ꯇꯧꯕ ꯅꯈꯣꯏꯗꯤꯀꯣ ꯌꯥꯝ ꯐꯩꯌꯦ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏꯅ ꯄꯥꯡꯒꯅꯤ ꯇꯥꯃꯣ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯎꯕꯤꯕ ꯇꯥꯃꯣ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯂꯥꯏꯒꯨꯝꯕꯅꯦ ꯂꯥꯏ ꯁꯥꯔꯗꯒꯤ ꯇꯥꯃꯣ ꯑꯣꯜꯂꯦꯅꯦ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯍꯦꯟꯅ ꯄꯛꯆꯔꯦꯅꯦ ꯂꯥꯟ ꯃꯔꯛꯁꯤꯗ ꯄꯣꯠ ꯆꯩꯅ ꯃꯔꯣꯟ ꯑꯃ ꯇꯥꯡꯉꯤꯕ ꯈ꯭ꯋꯥꯡꯅ ꯃꯔꯣꯟ ꯑꯃ ꯅꯥꯕꯅꯦ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯑꯁ ꯈ꯭ꯋꯥꯡꯒꯁꯦ ꯂꯦꯡꯕ ꯌꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯂꯐꯣꯏ ꯂꯐꯥꯡ 2ꯈꯛꯁꯦ ꯄꯨꯔꯛꯄꯅꯤ ꯌꯨꯝꯕꯨꯗꯤ ꯌꯧꯒꯗꯧꯔꯤꯕꯨ ꯑꯁ ꯈ꯭ꯋꯥꯡꯁꯤꯗꯤ ꯑꯔꯣꯏꯕꯤꯗ ꯅꯥꯔꯦꯅꯦ ꯁꯤꯗꯤ ꯑꯥꯗꯒꯤ ꯂꯥꯛꯏꯕ ꯑꯅꯤꯁꯤꯕꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯅꯠꯇ꯭ꯔꯥꯅꯦ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯃꯈꯣꯏꯒ ꯎꯛꯅꯗꯣꯏꯁꯦ ꯑꯁ ꯋꯥꯅꯒ ꯋꯥꯕꯅꯦ ꯃꯈꯣꯏꯒ ꯎꯛꯅꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯀꯤꯅꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯄꯨꯔꯥ ꯋꯥꯏꯜ ꯑꯦꯅꯤꯃꯦꯜꯅꯤꯅꯦ ꯑꯁ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯑꯥꯗꯒꯤ ꯑꯍꯟ ꯑꯃ ꯂꯥꯛꯏꯕꯁꯦ ꯂꯐꯣꯏ ꯄꯨꯔꯒ ꯑꯁꯤꯗꯒꯤ ꯑꯌꯥꯎꯕ ꯁꯦꯜ ꯃꯈꯩ ꯂꯧꯍꯧꯁꯦ ꯑꯩꯈꯣꯏꯁꯦ ꯈꯨꯟ ꯉꯥꯛꯏꯕꯅꯦ ꯍꯥꯏꯗꯅ ꯑꯍꯤꯡ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏꯌꯦ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕ ꯇꯂꯞ ꯂꯨꯄꯥ 10ꯒꯤ ꯄꯦꯀꯦꯠ 4 ꯇꯧꯕꯗꯨꯕꯨ ꯂꯨꯄꯥ 100ꯒꯤ 2 ꯇꯧꯋꯦ ꯀꯌꯥ ꯇꯥꯡꯉꯤꯅꯣ ꯌꯦꯡꯉꯣꯅꯦ ꯏꯝꯐꯥꯜꯗꯒꯤ ꯄꯨꯁꯟꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯥꯕꯁꯨ ꯐꯪꯗꯕ ꯑꯗꯣ ꯑꯍꯟ ꯑꯁꯦ ꯅꯛꯁꯜꯂꯛꯑꯦ ꯂꯧꯍꯧꯁꯤꯀꯣ ꯂꯧꯍꯧꯒꯗꯕꯅꯤꯅꯦ ꯌꯥꯗ꯭ꯔꯦꯗꯅ ꯊꯥꯖꯜꯂꯣ ꯃꯃꯥꯏꯗꯨꯗ ꯑꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯩꯅꯕꯤꯗꯣ ꯈꯔ ꯄꯥꯏꯁꯜꯂꯨꯔꯕꯅꯤꯅꯅꯦ ꯏꯁꯥꯁꯦ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯂꯦ ꯏꯕꯣ ꯅꯪ ꯊꯣꯛꯄ ꯇꯧꯔꯣꯍꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯄꯣꯊꯥꯔꯝꯒꯦꯀꯣ ꯅꯪꯒ ꯊꯕꯛ ꯆꯠꯃꯤꯟꯅꯕꯁꯤꯀꯣ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯋꯦ ꯀꯔꯤꯒꯤ ꯊꯕꯛ ꯆꯠꯄꯗ ꯑꯗꯨꯒꯨꯝꯕ ꯅꯤꯁꯥ ꯆꯥꯕ꯭ꯔꯥ ꯄꯣꯊꯥꯍꯧꯔꯣ ꯑꯩ ꯊꯣꯛꯄ ꯇꯧꯔꯒꯦ ꯏꯇꯥꯎ ꯆꯥꯎꯕ ꯌꯥꯗꯦ ꯑꯃꯨ ꯔꯥꯏꯐꯜꯁꯤꯡꯅꯀꯣ ꯑꯩꯈꯣꯏꯗ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯄꯤꯔꯛꯄꯗꯣ
ꯃꯗꯨꯗ ꯍꯔꯥꯎꯃꯟꯈꯤꯗꯅ ꯈꯔ ꯍꯦꯟꯖꯜꯂꯨꯕꯅꯦ ꯏꯇꯥꯎ ꯁꯥꯎꯕ ꯌꯥꯗꯦ ꯃꯊꯪ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯒꯦ ꯏꯇꯥꯎꯅ ꯊꯣꯛꯄ ꯇꯧꯔꯣ ꯏꯕꯨꯡꯉꯣ ꯂꯝꯕꯤ ꯊꯠꯄꯗꯤ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯩꯈꯣꯏꯁꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯂꯝꯀꯥꯁꯦ ꯉꯥꯛꯏꯕ ꯏꯄꯥꯗ ꯀꯔꯤꯅꯣꯃ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯑꯩꯈꯣꯏꯗꯤ ꯂꯥꯟ ꯌꯥꯎꯕꯅꯤꯅ ꯌꯥꯝ ꯋꯥꯏꯌꯦ ꯑꯆꯥ ꯑꯊꯛ ꯃꯔꯥꯡ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯏꯄꯥꯒꯤ ꯑꯌꯥꯎꯕ ꯁꯦꯜ ꯃꯈꯩꯗꯣ ꯅꯆꯥꯈꯣꯏꯗ ꯗꯣꯅꯦꯁꯟ ꯇꯧꯕꯤꯔꯝꯃꯣ ꯏꯆꯥ ꯅꯨꯄꯥ ꯏꯄꯥꯗꯤ ꯁꯦꯜ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤꯅꯦ ꯑꯩꯗꯤ ꯆꯤꯡ ꯃꯊꯛꯇꯒꯤꯀꯣ ꯂꯐꯣꯏ ꯍꯦꯛꯎꯕꯅꯦ ꯁꯦꯟ ꯀꯔꯤꯁꯨ ꯌꯥꯎꯗꯦꯅꯦ ꯃꯊꯪ ꯂꯥꯛꯄꯗꯀꯣ ꯑꯩ ꯏꯄꯥ ꯍꯥꯞꯄꯤꯒꯦ ꯍꯦ ꯑꯍꯟ ꯀꯔꯤꯒꯤ ꯁꯦꯟ ꯍꯥꯞꯅꯤꯡꯗꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯏꯄꯥ ꯍꯣꯏꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯦ ꯀꯔꯤꯒꯤ ꯁꯦꯟ ꯑꯗꯨꯛ ꯍꯥꯞꯅꯤꯡꯗꯕ꯭ꯔꯥꯅꯦ ꯏꯆꯥ ꯅꯨꯄꯥ ꯁꯥꯎꯒꯅꯨꯅꯦ ꯏꯄꯥꯅ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕꯅꯦ ꯑꯗꯨꯒ ꯑꯩꯗꯤꯀꯣ ꯀꯨꯀꯤꯁꯨ ꯅꯠꯇꯦ ꯅꯥꯒꯥꯅꯦ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕ ꯑꯁꯦꯡꯕꯅꯤꯅꯦ ꯏꯆꯥ ꯅꯨꯄꯥ ꯑꯩꯅ ꯍꯥꯏꯕꯁꯦ ꯊꯥꯖꯕꯤꯌꯨꯅꯦ ꯆꯤꯡ ꯃꯊꯛꯇꯒꯤ ꯀꯨꯝꯃꯛꯄꯅꯤꯅꯦ ꯏꯄꯥꯗꯤ ꯑꯣ ꯅꯥꯒꯥ ꯑꯣꯏꯕꯒꯤ ꯁꯦꯟ ꯍꯥꯞꯅꯤꯡꯗꯕꯅꯤꯅꯦ ꯑꯗꯨꯗꯤ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗꯀꯣ ꯁꯦꯟ ꯄꯨꯊꯣꯔꯛꯑꯣ ꯌꯥꯝ ꯂꯧꯕꯤꯔꯣꯏ ꯂꯨꯄꯥ 200 ꯈꯛꯇꯪ ꯂꯧꯒꯦ ꯁꯠ ꯁꯠ ꯄꯨꯊꯣꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤꯀꯣ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯏꯆꯥ ꯅꯨꯄꯥ ꯅꯪꯒꯤ ꯋꯥꯗꯨ ꯈꯔ ꯀꯟꯃꯟꯈ꯭ꯔꯦꯅꯦ ꯑꯩꯁꯦ ꯅꯄꯥꯒꯨꯝꯕꯅꯦ ꯑꯗꯨꯒꯀꯣ ꯁꯦꯜꯁꯨ ꯑꯁꯦꯡꯕ ꯌꯥꯎꯗꯕꯅꯦ ꯑꯗꯨꯒ ꯅꯪꯁꯨ ꯆꯤꯡꯃꯤꯅꯤ ꯑꯩꯁꯨ ꯆꯤꯡꯃꯤꯅꯤ ꯅꯥꯒꯥ ꯀꯨꯀꯤ ꯏꯄꯥꯗꯤ ꯊꯣꯏꯅ ꯈꯟꯕ ꯂꯩꯇꯦ ꯑꯩꯅ ꯅꯥꯒꯥ ꯑꯣꯏꯕꯒꯤ ꯁꯦꯟ ꯍꯥꯞꯇꯕꯁꯨ ꯅꯠꯇꯦ ꯑꯁꯦꯡꯕꯒꯤ ꯌꯥꯎꯗꯕꯅꯤꯅꯦ ꯅꯪ ꯀꯔꯤꯒꯤ ꯑꯀꯟꯕ ꯋꯥ ꯍꯥꯏꯕ꯭ꯔꯥ ꯂꯨꯄꯥ 200 ꯄꯤꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯊꯋꯥꯏ ꯃꯥꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯥꯏꯔꯣ ꯏꯆꯥ ꯅꯨꯄꯥ ꯑꯗꯨꯒꯨꯝꯕ ꯇꯝꯊꯤꯕ ꯋꯥꯗꯨ ꯅꯄꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯃꯤꯅ ꯍꯥꯏꯕꯗꯣ ꯆꯨꯝꯒꯅꯤꯅꯦ ꯀꯨꯀꯤ ꯅꯈꯣꯏꯁꯦ ꯃꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯁꯦ ꯆꯨꯝꯃꯦꯅꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯃꯤ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯕꯨ ꯍꯥꯏꯌꯨꯅꯦ ꯃꯤ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯕ꯭ꯔꯥꯕ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯇꯤꯁꯦꯀꯣ ꯑꯇꯩ ꯐꯨꯔꯨꯞꯁꯤꯡꯒꯅꯦ ꯈꯟꯅꯗꯕ ꯂꯩꯁꯜꯂꯛꯇ꯭ꯔꯕꯅꯦ ꯑꯗꯨꯒꯀꯣ ꯅꯈꯣꯏꯗꯤꯅꯦ ꯋꯥꯏꯜ ꯑꯦꯅꯤꯃꯦꯜꯅꯦ ꯍꯥꯏꯅꯁꯨ ꯃꯤ ꯃꯌꯥꯝꯅ ꯍꯥꯏꯕꯅꯦ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯌꯥꯝ ꯑꯃ ꯃꯩꯁꯨ ꯊꯥꯗꯣꯛꯄ ꯑꯗꯨꯒ ꯂꯝꯁꯨ ꯄꯤꯌꯨ ꯍꯥꯏꯕ ꯃꯤꯆꯝ ꯃꯔꯛꯇꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯒ ꯃꯤꯆꯝ ꯃꯌꯥꯝꯁꯨ ꯍꯥꯠꯇꯣꯛꯄ ꯅꯈꯣꯏꯁꯦꯀꯣ ꯃꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯅꯦ ꯋꯥꯏꯜ ꯑꯦꯅꯤꯃꯦꯜꯅꯦ ꯍꯥꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯋꯥꯏꯜ ꯑꯦꯅꯤꯃꯦꯜ ꯋꯥꯔꯜꯁꯤꯗꯅꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯖꯥꯇꯤꯁꯦ ꯅꯈꯣꯏ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯑꯣꯏꯒꯅꯤ ꯑꯗꯨꯒꯀꯣ ꯑꯩꯈꯣꯏꯗꯤ ꯆꯤꯡꯃꯤ ꯑꯣꯏꯔꯕꯁꯨ ꯅꯈꯣꯏꯒ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏ ꯅꯥꯒꯥꯗꯤꯀꯣ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯂꯩꯕꯅꯤꯅꯦ ꯃꯇꯝ ꯑꯃꯗꯀꯣ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯂꯥꯟ ꯁꯣꯛꯅꯕꯗꯀꯣ ꯃꯩꯇꯩꯅ ꯀꯟꯕꯤꯕꯗꯣ ꯑꯩꯈꯣꯏꯅꯁꯨ ꯉꯥꯛꯄꯤꯕꯅꯦ ꯅꯈꯣꯏꯗꯤꯀꯣ ꯌꯥꯝ ꯐꯠꯇꯕ ꯃꯍꯤꯛꯀꯨꯝꯕꯅꯤ ꯅꯈꯣꯏꯁꯦ ꯂꯩꯍꯜꯂꯝꯃꯣꯏꯗꯕꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯁꯥꯍꯤꯡ ꯆꯥꯕꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯇꯥꯔꯦꯗꯅ ꯀꯃꯣꯏ ꯌꯥꯔꯦ ꯇꯣ ꯑꯍꯟꯗꯣ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯤꯅꯦ ꯑꯩꯈꯣꯏꯗꯅꯦ ꯋꯥ ꯌꯥꯝ ꯆꯥꯎꯊꯣꯔꯛꯀꯅꯤ ꯌꯥꯔꯦ ꯇꯣꯛꯑꯣ ꯏꯟꯊꯨꯔꯒ ꯊꯝꯃꯝꯃꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯉꯁꯤꯒꯤꯗꯤꯀꯣ ꯅꯪ ꯊꯥꯕꯤꯔꯕꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯕꯗꯅꯦ ꯍꯥꯠꯇꯣꯛꯀꯗꯕꯅꯦ ꯑꯗꯨꯒ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯃꯤ ꯀꯅꯥꯝꯇꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯦꯛ ꯍꯥꯏꯔꯝꯕ ꯊꯣꯛꯑꯕꯀꯣ ꯅꯪ ꯊꯦꯡꯅꯕ ꯃꯐꯝꯗ ꯍꯥꯠꯇꯣꯛꯀꯗꯕꯅꯦ ꯑꯌꯣ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯂꯨꯄꯥ 200 ꯄꯤꯌꯨ ꯌꯥꯗꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯣꯠꯅꯔꯤꯕꯅꯤꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗ ꯃꯤꯅꯥꯏꯁꯤꯡꯁꯦ ꯑꯩ ꯈꯣꯏꯗꯛ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯀꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯅ ꯈꯪꯗꯦꯗ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯅꯠꯇꯦ ꯐꯦꯁꯕꯨꯛꯇ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯀꯔꯤꯅꯣꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ꯭ꯔꯥꯅꯦ ꯅꯪꯅ ꯇꯣꯛ ꯁꯥꯎꯕꯗꯤ ꯐꯦꯁꯕꯨꯛꯇꯣ ꯑꯩꯗꯤ ꯆꯪꯗꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯅꯪ ꯎꯗꯕ꯭ꯔꯣ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯑꯩꯕꯨ ꯃꯤꯝ ꯁꯦꯝꯃꯒ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯒ ꯅꯣꯛꯅꯔꯤꯕꯁꯤꯡꯗꯣ ꯅꯪ ꯎꯗꯦ ꯐꯦꯁꯕꯨꯛꯇꯣ ꯆꯪꯗꯕ ꯀꯨꯏꯔꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯈꯛ ꯆꯪꯉꯨꯕꯅꯦ ꯑꯗꯨꯕꯨꯅꯦ ꯑꯩ ꯉꯥꯛꯇꯪ ꯉꯥꯏ ꯂꯩꯔꯝꯃꯦ ꯐꯦꯁꯕꯨꯛꯇꯣ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯃꯟꯗꯅꯦꯀꯣ ꯊꯣꯛꯂꯛꯑꯕꯅꯦ ꯑꯗꯨꯝ ꯁꯨꯄꯥꯏ ꯄꯥꯏꯔꯣꯏ ꯑꯣ ꯈꯪꯉꯦ ꯍꯨꯏ ꯃꯁꯥꯏ ꯀꯛꯄꯤꯒ ꯍꯥꯞꯆꯤꯟꯕꯗꯣ ꯑꯗꯒꯤ ꯍꯨꯏꯒꯤ ꯃꯃꯥꯏꯗꯒ ꯍꯥꯞꯆꯤꯜꯂꯒ ꯍꯨꯏ ꯉꯪꯕ ꯁꯥꯕꯗꯣ ꯑꯁ ꯀꯌꯥꯗꯤ ꯃꯥꯜꯂꯨꯔꯦ ꯑꯩꯗꯤ ꯑꯁ ꯈꯨꯃꯥꯟ ꯑꯃꯅꯤ ꯏꯆꯦ ꯈꯨꯃꯥꯟ ꯑꯃ
ꯃꯩꯇꯩꯁꯤꯅ ꯑꯩꯕꯨ ꯁꯤꯗꯕꯗ ꯅꯪꯁꯨ ꯌꯥꯎꯋꯦꯅꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯣꯛꯄ꯭ꯔꯥ ꯅꯣꯛꯀꯗꯨꯅꯦ ꯅꯈꯣꯏꯅ ꯅꯣꯛꯄꯗꯀꯣ ꯃꯩꯇꯩꯁꯤꯅ ꯍꯦꯟꯅ ꯍꯔꯥꯎꯈꯤꯅꯤ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯣꯛꯀꯅꯣ ꯏꯆꯦ ꯁꯣꯔꯤ ꯃꯟꯕꯗꯨꯗ ꯅꯣꯛꯄꯅꯤꯗ ꯁꯥꯎꯒꯅꯨꯀꯣ ꯏꯆꯦ ꯑꯁꯦꯡꯕꯒꯤ ꯃꯥꯟꯕꯅꯦꯃꯤ ꯑꯗꯨ ꯏꯆꯦ ꯁꯥꯎꯒꯅꯨ ꯋꯥ ꯈꯔ ꯇꯥꯟꯅꯁꯦꯅ ꯑꯩꯅ ꯏꯆꯦꯕꯨ ꯀꯧꯕꯅꯦ ꯃꯐꯝꯁꯤꯗ ꯑꯣꯏꯗ ꯄꯥꯗꯕ ꯍꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯁꯦꯝꯖꯤꯜꯂꯒ ꯀꯣ ꯌꯥꯒꯗ꯭ꯔꯥꯅ ꯈꯟꯕ ꯑꯁ ꯑꯗꯨꯁꯨ ꯌꯥꯗꯦꯅꯦ ꯑꯁ ꯀꯌꯥ ꯋꯥꯅ ꯁꯦꯝꯈ꯭ꯔꯦ ꯍꯤꯁꯇ꯭ꯔꯤꯗꯣ ꯑꯗꯨ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗꯀꯣ ꯑꯁ ꯑꯍꯤꯡ ꯀꯌꯥ ꯑꯃ ꯇꯨꯝꯗꯕ ꯃꯈꯩ ꯍꯣꯠꯅꯕꯅꯤꯅꯦ ꯑꯁ ꯑꯗꯨꯕꯨ ꯑꯣꯏꯗ꯭ꯔꯦ ꯀꯅꯥꯅꯣ ꯑꯈꯪ ꯑꯍꯩꯁꯤꯡ ꯂꯣꯏ ꯊꯣꯛꯂꯒꯀꯣ ꯂꯣꯏꯅꯃꯛ ꯌꯦꯡꯕ ꯑꯁ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯏꯆꯦ ꯃꯩꯇꯩ ꯍꯥꯏꯕ ꯃꯩꯇꯩꯁꯦꯀꯣ ꯃꯁꯦ ꯐꯠꯇꯅ ꯎꯍꯟꯒꯗꯕꯅꯦ ꯃꯤ ꯃꯌꯥꯝꯅ ꯑꯗꯨ ꯀꯔꯝꯕ ꯀꯔꯤ ꯑꯣꯏꯗꯕ ꯉꯥꯡꯉꯒ ꯀꯃꯥꯏꯅ ꯅꯝꯊꯒꯅꯤ ꯏꯆꯦꯒ ꯇꯥꯟꯅꯁꯦ ꯍꯥꯏꯗꯅ ꯀꯧꯕꯅꯦ ꯑꯁ ꯑꯣꯏꯗꯕ ꯄꯥꯗꯕ ꯈꯟꯕꯒꯤꯗꯤ ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯅꯦ ꯀꯣꯛꯁꯨ ꯌꯥꯝ ꯊꯥꯗꯕ ꯑꯗꯨꯒ ꯀꯣ ꯄ꯭ꯔꯦꯛꯇꯤꯁ ꯃꯌꯥꯝ ꯇꯧꯔꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯥꯏꯒꯗꯕ ꯑꯣꯏꯕꯅꯦ ꯑꯗꯨꯅ ꯀꯣ ꯑꯩ ꯍꯣꯔꯦꯟ ꯑꯍꯤꯡꯁꯦ ꯇꯨꯝꯗꯕꯤꯗ ꯑꯩ ꯑꯣꯏꯗꯕ ꯀꯔꯤ ꯍꯥꯏꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯊꯤꯔꯨꯔꯒꯦ ꯅꯪꯁꯨ ꯆꯪꯉꯣ ꯑꯩꯁꯨ ꯆꯪꯉꯒꯦ ꯌꯨꯝꯗ ꯄꯨꯄꯤꯅ ꯉꯥꯏꯔꯝꯃꯅꯤ ꯄꯨꯄꯤ ꯍꯥꯏꯕ ꯅꯠꯇꯦ ꯄꯄꯨꯅ ꯍꯥꯏꯕ ꯑꯗꯣ ꯑꯁ ꯈꯪꯗꯦꯗ ꯆꯤꯟꯖꯦ ꯄꯨꯄꯤ ꯁꯨꯝ ꯇꯧꯕꯁꯤꯗꯀꯣ ꯄꯨꯄꯤ ꯑꯗꯨꯝ ꯄꯟꯕ ꯃꯤ ꯃꯃꯥꯡꯗꯒꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒ ꯄꯨꯄꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯄꯥꯈꯠꯄꯅꯤꯅꯦ ꯑꯩꯗꯤ ꯑꯁ ꯀꯌꯥꯝ ꯄꯥꯈꯠꯂꯤ ꯑꯗꯣꯀꯣ ꯊꯦꯡꯉꯦ ꯅꯪꯁꯨ ꯇꯨꯝꯃꯨꯔꯣ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯍꯤꯡꯗꯣ ꯍꯧꯒꯠꯂꯒ ꯍꯦꯛꯇ ꯈꯜꯂꯒꯦ ꯆꯪꯉꯣꯀꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯉꯒꯦ ꯇꯥꯃꯣ ꯅꯣꯡꯃꯩ ꯀꯥꯞꯄꯁꯨ ꯂꯦꯞꯇꯦ ꯏꯔꯥꯡꯁꯦ ꯌꯥꯝ ꯀꯜꯂꯦ ꯀꯃꯥꯏꯅ ꯂꯧ ꯍꯤꯗꯥꯛ ꯆꯥꯏꯕ ꯆꯠꯇꯣꯏꯅꯣ ꯊꯝꯃꯣ ꯆꯠꯈꯤꯅꯨꯕ ꯌꯨꯝꯁꯦ ꯃꯤ ꯂꯩꯕꯁꯨ ꯅꯠꯇꯦ ꯏꯁꯥꯁꯤꯁꯨ ꯉꯝꯕ ꯅꯠꯇꯦ ꯇꯥꯃꯣ ꯆꯠꯈ꯭ꯔꯅꯨꯕ ꯌꯥꯔꯗꯤ ꯏꯔꯥꯡꯁꯦ ꯌꯥꯝꯅ ꯀꯟꯕꯅꯤꯅ ꯇꯥꯃꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯑꯅꯤꯒ ꯇꯥꯃꯣꯒ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯃꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯇꯥꯃꯣ ꯆꯠꯈ꯭ꯔꯅꯨꯕ ꯌꯥꯔꯗꯤ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯍꯩ ꯊꯕꯥ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯅꯪꯒꯤ ꯄꯥꯈꯠꯅ ꯈꯟꯖꯟꯕꯤꯗꯣ ꯇꯧꯒꯅꯨ ꯅꯪ ꯅꯁꯥꯁꯦ ꯉꯝꯗ꯭ꯔꯤꯕꯅꯤ ꯏꯟꯊꯤꯖꯅ ꯂꯩꯔꯝꯃꯣ ꯅꯆꯥ ꯑꯅꯤꯗꯨꯒ ꯀꯧꯁꯜꯂꯒ ꯀꯣ ꯀꯨꯏꯔꯣꯏ ꯐꯠ ꯂꯥꯎꯅ ꯀꯥꯞꯄꯨꯒꯦ ꯇꯤꯜ ꯍꯤꯗꯥꯛꯇꯣ ꯀꯥꯞꯍꯧꯗ꯭ꯔꯒꯗꯤ ꯂꯧꯗꯣ ꯑꯃꯠꯇ ꯌꯥꯔꯣꯏꯅ ꯇꯧꯕꯅꯦ ꯍꯦꯔꯥ ꯀꯨꯀꯤ ꯃꯣꯏꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗ ꯐꯖꯅ ꯂꯩꯔꯝꯃꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯂꯧꯗꯨꯒ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯨꯒ ꯌꯥꯝꯅ ꯅꯛꯅꯩ ꯍꯥꯏꯌꯦ ꯇꯥꯃꯣ ꯐꯔꯦ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯕꯅꯤꯅ ꯐꯠ ꯆꯥꯔꯒ ꯍꯟꯕꯤꯔꯛꯑꯣ ꯊꯨꯅ ꯇꯥꯃꯣ ꯑꯩ ꯌꯨꯝꯗ ꯄꯥꯈꯠꯍꯧꯋꯦ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏꯗ ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯑꯗꯨꯝ ꯍꯜꯂꯛꯑꯗꯕꯅꯤ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯩꯕꯨ ꯑꯥꯗ ꯐꯔꯦ ꯅꯆꯥ ꯑꯅꯤꯗꯣ ꯀꯧꯁꯜꯂꯣ ꯑꯗꯨꯒ ꯏꯔꯦꯟꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯩ ꯐꯠ ꯂꯥꯎꯅ ꯆꯠꯂꯨꯒꯦꯀꯣ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯩꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯌꯥꯝ ꯄꯥꯝꯃꯤꯀꯣ ꯁꯧꯒ꯭ꯔꯤꯗꯣ ꯐꯖꯅ ꯊꯣꯡꯇꯣꯛꯑꯝꯃꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯩ ꯃꯪꯁꯨ ꯅꯨꯡꯉꯥꯏꯇꯦ ꯄꯥꯝꯕꯣꯝꯁꯨ ꯌꯥꯝꯅ ꯆꯣꯡꯉꯦ ꯉꯁꯤꯗꯤ ꯐꯔꯦ ꯇꯥꯃꯣ ꯐꯖꯅ ꯏꯔꯦꯟꯖꯅ ꯆꯠꯄꯤꯔꯨꯔꯣ ꯍꯦꯔꯥ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯐꯠꯇꯕ ꯃꯪꯕ ꯑꯣꯏꯔꯤꯅꯤ ꯅꯪꯅꯁꯨꯅꯦ ꯄꯥꯈꯟꯗ ꯈꯟꯖꯟꯕ ꯐꯔꯦ ꯑꯩ ꯆꯈꯥꯎ ꯍꯥꯡꯉꯒ ꯇꯤꯜ ꯍꯤꯗꯥꯛ ꯆꯥꯏꯕ ꯆꯠꯄꯗꯤ ꯌꯥꯗꯕꯅꯤꯅ ꯏꯅꯦ ꯊꯔꯣꯒꯤ ꯍꯣꯇꯦꯜꯗꯒꯤ ꯇꯜ ꯑꯃꯗꯤ ꯆꯥꯈ꯭ꯔꯒꯦ ꯅꯆꯥ ꯑꯅꯤꯗꯣ ꯀꯧꯁꯜꯂꯒꯅꯦ ꯏꯔꯦꯟꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯣ ꯌꯨꯝꯗ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯊꯕꯥ ꯐꯖ ꯂꯩꯔꯝꯃꯣ ꯌꯦꯠ ꯊꯪꯕꯒꯤ ꯄꯥꯝꯕꯣꯝꯁꯦ ꯌꯥꯝ ꯆꯣꯡꯉꯦ ꯉꯁꯥꯏꯗꯒꯤꯅꯦ ꯆꯣꯡꯈꯠꯂꯛꯏꯁꯦ ꯃꯪ ꯅꯨꯡꯉꯥꯏꯇꯕꯒ ꯇꯥꯃꯣꯁꯦ ꯌꯥꯝꯅꯗꯤ ꯆꯠꯍꯟꯅꯤꯡꯗꯕꯅꯦ ꯐꯔꯦ ꯑꯩ ꯆꯥꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ ꯇꯥꯃꯣ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯗꯗꯥ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯗꯣꯅꯦꯁꯟ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯗꯗꯥꯒꯤ ꯁꯥꯏꯠꯇꯒꯤ ꯉꯝꯖꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯗꯣꯅꯦꯁꯟ ꯕꯣꯛꯁꯁꯤꯗ ꯍꯥꯞꯄꯤꯌꯣ ꯈꯔ ꯍꯥꯞꯀꯅꯤ ꯑꯗꯣ ꯅꯈꯣꯏꯅ ꯗꯣꯅꯦꯁꯟ ꯂꯥꯛꯏꯕꯁꯦ ꯐ꯭ꯔꯣꯟ ꯂꯥꯏꯟꯗ ꯂꯩꯔꯤꯕ ꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯃꯥꯜꯂꯤꯗ ꯍꯥꯞꯀꯦ ꯑꯩꯒꯤ ꯑꯉꯝꯕ ꯈꯔ ꯍꯥꯞꯀꯦꯀꯣ ꯐ꯭ꯔꯣꯟ ꯂꯥꯏꯟꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯀꯩꯝꯇ ꯋꯥꯠꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒꯅꯤ ꯃꯈꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯉꯥꯛꯂꯤꯕꯗꯣ ꯊꯧꯅꯥ ꯐꯗ꯭ꯔꯥ ꯃꯈꯣꯏꯁꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤꯅꯦ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯂꯩꯍꯟꯕ ꯌꯥꯗꯦꯀꯣ ꯑꯩ 5,000ꯁꯦ ꯍꯥꯞꯄꯒꯦꯀꯣ ꯃꯥꯅꯤ ꯗꯗꯥ ꯌꯥꯝꯅ ꯆꯨꯝꯃꯦ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯊꯋꯥꯏ ꯄꯥꯝꯃꯨꯗꯕ ꯃꯈꯩ ꯏꯃꯥ ꯂꯩꯕꯥꯛ ꯉꯥꯛꯀꯅꯤ ꯍꯥꯏꯗꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯁꯨ ꯂꯦꯞꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅꯦ ꯑꯗꯣ ꯐꯔꯦ ꯗꯗꯥ ꯊꯦꯡꯈꯤꯗꯧꯔꯦ
ꯗꯗꯥ ꯊꯦꯡꯛ ꯌꯨ ꯍꯥꯞꯄꯤꯕꯒꯤꯗꯃꯛꯇ ꯗꯨꯀꯥꯟꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯃꯔꯤ ꯍꯥꯞꯍꯜꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯗꯥ ꯆꯠꯂꯨꯔꯣ ꯃꯈꯣꯏꯁꯨꯅꯦ ꯂꯣꯏ ꯍꯥꯞꯄꯛꯀꯅꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯟꯗꯕ ꯌꯥꯗꯕꯅꯤꯅꯦ ꯃꯩꯇꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯍꯟꯗꯛꯇꯤ ꯈꯪꯍꯜꯂꯁꯤ ꯏꯗꯣꯝꯆꯥ ꯂꯩꯇꯕ꯭ꯔꯣ ꯏꯗꯣꯝꯆꯥ ꯊꯕꯛ ꯍꯩꯃꯥ ꯅꯥꯎꯕ ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯥꯊꯨ ꯆꯠꯂꯛꯏꯁꯤꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯣ 이도사 paus이 가만히 담그다보다 이 칸 이도사 그까이보저도 러이닥 짧아졌다 농민의 파도다 레이키더래 이도사나 paus이 하기 하이드나 락바네 이도사 에이 망가 쌈마네 이도사 kayno naoba nang haido kayno nate kayno aduba hekta oiba yaba waro aduba nate nang haido karino ba aduba hekta oiba yaba waraba yaroi nang haiba wado oiba yaroi engonda sogri thongamo sakloi chulamo hairamani nang haido aranba wane oiba yaroi nang haido aranba wane 이도사 짬마나이 아이도 망가 짬마나이 그까이보저도 लौरक्ता तादुना लेहोरिये इदोचा आई मंग चप माने करिनो तारिबा पाउसिबो तमो नमो एंगोंदा हाइरम बदाइने संग्री थोंगम चाक लोइसलम हाइदना तमो नसानिसना कनादा सिनरमबगे आइदि कैंसर नादुना चटकदबगी गाइदना लेरबन इचानीसिना करम तहोबा तमो नंग याम पत्ते इदोचा खलुरानो चटख्रबदि चटख्रेदना आइगिसु इमागा बाबुंगदो कुकी सिंगना थोंग लोंजलगा युमै थाबदा यावख्रबने इदोचा आइदि हिंनिंद्रबने सुसाइड तौदुदा सिग्रसिरा फाबु खलामबने इदोचा याम खंजलुरानो आइगिदि कनासु लेत्रबने इदोचा फटखिद्रेदको मिन्नाई मचाहरी फ्यूजी सिंगसे नसीदी मालेमसे मांग ताले नखोइगी जंगजबम पीरुबा मणिपुर से ngasiदी मखदांग ओलरेदना फटखिद्रेदको